Assam Civil Service ki Nupi officer amana Hindu gi lamsing narol da transfer touduna masa gi lanthum lepsallamme Nupur bora kobi gola gata gi listing ani ga sumna taramapan batch ki Assam Civil Services officer hojikna kamrupta circle officer oina puribi officer asina kahenna lanthum lepsile khangbadagi Assam gi chief minister gi special vigilance cell na Maki Guwahati da laiba yum da raid tawbada paisa oina lupa lakh marfutara nithoi amadi lupa crore ama muke sana phagatkre hairi Masida sunatana Barpeta da laiba mahaki asan ba yumdagi lupa lakh tara amagasu phagatkre Assam gi chief minister Hemanta Biswa Sarmana phongdokhibada hariba nupi officer asigi mathakta complaint kaya marum lakpana maram oiraga tha taruki mamangdagi mahakpu kupna senaduna yengsinduna lakhibani hairi mahangna Barpeta revenue circle da posting taringai da Hindu singi lam yamna chingnaningai oiba miyoi singda achauba senfam kaya lauraga transfer tauramkhi Minority na namna taba mafam singi revenue circle singda senja tumjagi thabaka hena chathabagi khudam changdam fangi haina Hemanta Biswa Sarmana makata na phongdokhi mahaki mathakta akanba action lokhatpa hauduna nupi officer asiga punna huralanada senja thumja tawminaba lat mandal surajit deka koba Barpeta revenue circle office ta thabak tawba miyoi amagi yumdasu raid chathaki hairi makata na mahagna thabak sing kanaga tawminaki amadi chenaba miyoi khudingmak akanba action lokhatlagani haina chief minister Hemanta Biswa Sarmana phongdokli Assam da government employees sing na chathariba corruption sing maru fangna muthatnaba chief minister gi akhanaba vigilance team fawba semkibani